ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯟꯖꯨ ꯑꯃꯗꯤ ꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯑꯃꯗꯤ ꯔꯥꯅꯤꯅ ꯑꯍꯤꯡꯗ ꯂꯥꯛꯂꯒ ꯃꯟꯖꯨꯕꯨ ꯊꯥꯡꯅ ꯊꯤꯟꯈꯤꯕ ꯑꯃꯗꯤ ꯃꯟꯖꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯔꯥꯅꯤ ꯂꯩꯔꯝꯗꯕꯗꯒꯤ ꯆꯤꯡꯅꯕ ꯐꯥꯎꯔꯛꯇꯨꯅ ꯃꯃꯥꯗ ꯍꯪꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯟꯖꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯉꯩ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯟꯖꯨꯅ ꯃꯥꯒꯤ ꯃꯃꯥꯗ ꯀꯤꯔꯤ ꯇꯛꯇꯨꯅ ꯍꯪꯕ ꯑꯗꯨꯗ ꯃꯟꯖꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯉꯩ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯃꯥꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯈꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯃꯟꯖꯨꯅ ICUꯗ ꯂꯩꯔꯤꯉꯩ ꯔꯥꯅꯤꯅ ꯃꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ ꯆꯦ ꯑꯃ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ICU ꯋꯥꯔꯗ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨꯗ ꯊꯝꯂꯤꯕ ꯐꯣꯔꯁꯦꯞ ꯀꯥꯇꯤ ꯑꯃ ꯄꯥꯏꯔꯒ ꯃꯟꯖꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯔꯁ ꯑꯃꯁꯨ ICU ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯆꯪꯉꯛꯏ꯫ ꯅꯔꯁ ꯑꯗꯨꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯔꯥꯅꯤꯅ ꯃꯟꯖꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯒ "ꯀꯩꯗꯧꯗꯣꯏꯅꯣ ꯔꯥꯅꯤ?" ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯅꯤꯗꯤ ꯅꯔꯁ ꯑꯗꯨꯅ ꯍꯪꯂꯤꯕ ꯑꯗꯨ ꯇꯥꯗꯅ ꯃꯟꯖꯨꯒꯤ ꯃꯊꯕꯥꯛꯇ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯀꯥꯇꯤ ꯑꯗꯨꯅ ꯊꯤꯟꯅꯅꯕ ꯇꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯔꯁ ꯑꯗꯨꯅ ꯔꯥꯅꯤꯒꯤ ꯃꯈꯨꯠ ꯐꯥꯈꯤ ꯑꯗꯨꯒ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯔꯁ ꯑꯇꯩꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯥꯅꯤꯕꯨ ꯐꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤꯕꯨ ꯐꯥꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯃꯊꯪ ꯄꯥꯎ ꯄꯤꯗꯨꯅ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯅꯤꯗꯨ ꯃꯤ ꯍꯥꯠꯀꯦ ꯇꯧꯏ ꯍꯥꯏꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯑꯁꯨꯝꯅ ꯆꯔꯥꯡꯅꯔꯕꯅꯤꯅ ꯔꯥꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯉꯁꯥꯏ ꯔꯥꯅꯤꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯗ ꯎꯍꯧꯕ ꯅꯔꯁ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯂꯤꯐ ꯇꯣꯡꯈꯤ꯫ ꯅꯔꯁ ꯑꯗꯨꯅ ꯂꯤꯐ ꯑꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯔꯁ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯔꯥꯅꯤꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯥꯊꯦꯛꯂꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯔꯁ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯂꯤꯐ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯈꯤꯗꯦ ꯑꯗꯨꯒ ꯆꯦꯟꯊꯣꯛꯄꯁꯨ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕꯤ ꯔꯥꯅꯤꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯖꯕ ꯇꯥꯕꯅꯤ꯫ ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯈꯤꯕ ꯅꯪꯒꯤ ꯅꯈꯨꯠꯁꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯔꯁ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯁꯥ ꯃꯊꯟꯇꯅ ꯄ꯭ꯔꯦꯛ ꯂꯩꯊꯠꯆꯔꯛꯏ꯫ ꯆꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯔꯁ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯔꯥꯅꯤꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯊꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯔꯁ ꯑꯗꯨꯅ ꯂꯤꯐ ꯃꯅꯨꯡ ꯑꯗꯨꯗ ꯁꯤꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯏꯔꯥꯡ ꯊꯣꯛꯈꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯤ ꯑꯃ ꯁꯤꯈꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯃꯤ ꯑꯃ ꯁꯤꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯇꯝꯅꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯀꯤꯅꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯍꯤꯡ ꯑꯗꯨꯗ ꯐꯅ ꯌꯥꯝꯅ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯂꯝ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯅꯣꯡꯉꯥꯜꯂꯒ ꯍꯟꯈꯤꯅꯕ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯊꯪ ꯌꯨꯝꯗ ꯍꯟꯅꯔꯤꯕꯁꯦ꯫ ꯍꯧꯖꯤꯛ ꯍꯟꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ICUꯗ ꯂꯩꯕ ꯑꯣꯄꯔꯦꯁꯟ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯃꯤꯁꯤꯡ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯟꯖꯨꯒꯤ ꯃꯃꯥꯅ ꯃꯟꯖꯨꯗ ꯇꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯟꯖꯨꯁꯨ ꯂꯣꯏꯅ ꯈꯪꯂꯦ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡ ꯃꯟꯖꯨꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯑꯈꯪꯕ ꯈꯔ ꯂꯩꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯃꯥꯗ ꯋꯥ ꯍꯪꯗ꯭ꯔꯦ꯫ ꯔꯥꯅꯤ ꯁꯤꯗ꯭ꯔꯤ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯅꯤꯕꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯦꯛꯄ ꯎꯀꯤꯜꯅ ꯀꯣꯔꯠꯇ ꯍꯧꯖꯤꯛ ꯔꯥꯅꯤꯁꯤ ꯀꯣꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯦ ꯑꯗꯨꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯑꯣꯏꯅ ꯊꯝꯕꯤꯅꯕ ꯍꯥꯏꯈꯤ꯫
ꯋꯥꯐꯝ ꯑꯗꯨ ꯀꯣꯔꯠꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯔꯥꯅꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯆꯍꯤ 2 ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯈꯤ꯫ ꯁꯣꯝꯗꯁꯨ ꯃꯟꯖꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯐꯤꯚꯝ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯗꯤꯁꯆꯥꯔꯖ ꯇꯧꯗꯨꯅ ꯌꯨꯝꯗ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯇꯝꯅꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯅꯥꯀꯟ ꯑꯃꯗꯁꯨ ꯔꯥꯅꯤ ꯑꯍꯤꯡ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅꯇ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧ ꯑꯣꯏꯔꯦ꯫ ꯅꯥꯀꯟ ꯑꯃꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗꯒꯤ ꯇꯝꯅ ꯈꯨꯝꯅꯕ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯔꯨꯜ ꯈꯔ ꯆꯠꯅꯍꯜꯂꯝꯃꯤ꯫ ꯔꯨꯜꯁꯤꯡ ꯑꯗꯨꯗꯤ ꯂꯤꯐꯇ ꯆꯠꯄ ꯃꯇꯝꯗ ꯃꯤ 2ꯗꯒꯤ ꯇꯥꯗꯅ ꯆꯠꯄ, ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯑꯃꯗꯤ ꯑꯇꯩ ꯊꯕꯛ ꯆꯠꯄꯗ ꯃꯤ 2ꯗꯒꯤ ꯇꯥꯗꯅ ꯆꯠꯄ ꯍꯥꯏꯕꯅꯆꯤꯡꯕ ꯔꯨꯜ ꯀꯌꯥ ꯊꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯔꯨꯜꯁꯤꯡ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯈꯔ ꯂꯥꯏꯊꯣꯛꯂꯕꯁꯨ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯆꯠꯅꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯅꯥꯏꯇꯣꯝ ꯆꯠꯂꯨꯔꯕꯗꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯟꯖꯨꯁꯨ ꯑꯅꯥꯕ ꯐꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯕꯛ ꯄꯨꯕ ꯍꯧꯔꯦ꯫ ꯃꯍꯥꯛꯅ ꯊꯕꯛ ꯄꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ लाउरगा कप्पा अमदी हॉस्पिटल अदुगी मीसिंगना लैरिबा फमुंगसिंग अदुगी कांखता मी लेबगी मवोंग तौबा मरम इरै लेतना मथक्ता थंबा पोट मखादा तारकपा असना सिंगबा कया तौरखी। मसी पुनमक हॉस्पिटल अदुदा लैरिबा डॉक्टर नर्स अमदी अनाबसिंग अमदी सेवारिसिंग लोइना खंगी अदुबु हौजी मकिदी कैसु थोदोकपा असोक अपन लायोक तिलोकपा यावदपनिना का हेना किनबदी ओइद्री। असुमना मंजुना हॉस्पिटल अदुदा हेक लाकपगा थोकलिबा थौदोक असिदा मंजुदु करिगुम्बा खरा तौरगे खंदुना हॉस्पिटल अदुगी मनुंगदा सीखिबा हनुबी अदुना हिबलंबा फमुंग अदुगी मनाता लाकले। अदुगा मागी हाइजबा लेवा खरा सोलगा फमुंग अदुदा खुबाकना थम्मी अदुगा ममिकन्न उसिलगा करिगुम्बा अमा येंगी मसिदगी महाकना ओ नंग ओइरे ngahadagi aingonda yelibasidi मसी हायरगा महाक लाई अमा खोइरमलमलगा नर्स की रूमदा लाकलगा तुमिन्ना फमलगा लई। अतोपदा लैरिबा नर्स अतैदुना कैदोरगे मंजू हायना हंगी मदुदा मंजूना कैसु तौदेदा आई युमदा हलगे हायरमलगा अहिंग अदुदा महाक युमदा हलनबा सेम सारई। अदुबु मंजूदी नुपी ओइबनिना महाक मतोमदा युमदा हनबदु नुंगाइरोय हायदुना नर्स अतैसिंग अदुना यारमदी। करिगुम्बा चटपा तारबसु युमगी मी अमा कौरगा सत्लु हायना यामना कन्ना हाइकी अदुबु मंजूना याखिद्रे। मसिदगी महाक मतोमता मागी गाड़ी अदु थौदुना प्रभावती हॉस्पिटल अदुदगी थौदोरकले। मतमसी अहिंगी पुंग अमा तारकलबनी। महाकना असुमना मतोमता चटखिबा अदुदा हॉस्पिटल लैरिबा नर्स अमना मंजूगी इमुंगदा फोन तौदुना मंजूदु युमदा हाइथख्रबनी खामबसु यादे हायना पाउ पिरमी। मसिदगी मंजूगी इमुंग मनुंगदु मंजूबु गोकनबगिदमक हॉस्पिटल लोमदा लाकले। सोमदा नाकन अमदना मंजूदु मागी युमलोमदा चटखिदि मियोय अमगी मयुमदा ओइना चटखि। मरमसिना मंजूबु वोकप लाखिबा मंजूगी इमुंग मनुंगना मंजूगा थिंगनखिदि फोन तौरबसु स्विच ऑफ लैखि। सोमदना मंजूदु माना लाकलिबा युम अदु यौरदुना युम अदुगी सुमांगदा लेपलगा इमा 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 अमाइबी तादबरो अइने नचा मंजूने असुमना तत्तना कौखी। असुमना हंजन हंजन कौबदगी अहन ओइरबी अमाइबी थाजा मानबीदु लाटेन अमा पाइरगा थोरखी। मसिदगी अमाइबी अदुना ए मंजू इमोमना अहिंग नुंगाइसिदा लाकलिबसिबु करिगिनोने लाओ लाओ इमुंगदा चंगसी। असुमना अमाइबी थाजा मानबीना हाइबदगी मंजूदु अमाइबी थाजा मानबीगी इमुंगदा चंगकले। मसिदगी अमाइबी अदुना मंजूदा कैदौरे हाइबा इमोम नमाइदु नुंसित नुंजानना उइदा करि अमुक थोकलबा इमा अइंगोंदा अमाइबी लैरिकी थवाइना तत्तना अवाबा पीबा लेप्त्री
ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯕꯨ ꯀꯔꯝꯅ ꯐꯒꯗꯒꯦ ꯃꯥ ꯑꯁꯨꯝꯅ ꯃꯟꯖꯨꯅ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯗ ꯍꯥꯏꯔꯨꯕꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩ ꯈꯪꯂꯦ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛ ꯅꯪꯒꯤ ꯅꯇꯦꯡꯗꯒꯤ ꯂꯩꯕꯥꯛ ꯌꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯃꯍꯥꯛꯅ ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯇꯠꯇꯅ ꯇꯧꯔꯤꯕꯁꯦ ꯑꯗꯣ ꯏꯃꯥ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯇꯥꯔꯥꯅꯤꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯇꯥꯟꯊꯣꯛꯅꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯏꯃꯥ ꯏꯃꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛꯅ ꯑꯗꯨ ꯍꯥꯛꯅ ꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯍꯟꯗ꯭ꯔꯕꯅꯤꯅ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯐꯖꯅ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯀꯔꯤꯒꯤ ꯅꯉꯣꯟꯗ ꯇꯥꯏꯅꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯊꯕꯛ ꯑꯁꯤꯗ ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯃꯣꯝ ꯔꯥꯅꯤꯕꯨ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯏꯃꯣꯝ ꯃꯟꯖꯨꯕꯨꯅ ꯊꯋꯥꯏ ꯂꯧꯅꯕ ꯍꯣꯠꯅꯕ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯟꯖꯨꯗ ꯍꯥꯏꯔꯛꯏ ꯇꯥꯔꯤꯕ꯭ꯔꯥ ꯏꯃꯣꯝ ꯅꯪꯒ ꯑꯩꯒꯅ ꯍꯌꯦꯡ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ ꯂꯥꯏ ꯑꯁꯦ ꯏꯕꯥꯅꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯈꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯌꯦꯡꯁꯦ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯒ ꯂꯣꯏꯅꯔꯒ ꯂꯩꯕ ꯐꯅꯦꯛ ꯅꯠꯇ꯭ꯔꯒ ꯐꯨꯔꯤꯠ ꯑꯃ ꯄꯨꯔꯛꯎ ꯑꯗꯨꯒꯅ ꯌꯦꯡꯍꯣꯏ ꯃꯥꯒꯤ ꯁꯝ ꯈꯔ ꯑꯃꯗꯤ ꯏ ꯃꯔꯤꯛ ꯈꯔꯒꯁꯨ ꯌꯥꯎꯔꯛꯎ ꯃꯁꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯖꯔꯛꯈꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯟꯖꯨꯁꯨ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯟꯖꯨꯗꯨ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯕꯗ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯤ ꯑꯗꯨꯒ ꯁꯤꯗ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯆꯩꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯃꯅꯥꯗ ꯍꯥꯞꯇꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯈꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯆꯤꯡꯅꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯟꯖꯨꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯃꯟꯖꯨꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯇꯧꯔꯝꯃꯒ ꯔꯥꯅꯤꯅ ꯂꯩꯔꯤꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯗꯨꯗ ꯔꯥꯅꯤꯕꯨ ꯎꯅꯕ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯔꯥꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯉꯔꯥꯡꯗ ꯎꯅꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯊꯥ ꯑꯃꯗ 3 ꯍꯦꯟꯅ ꯎꯅꯕ ꯌꯥꯗꯦ ꯑꯗꯨꯅ ꯔꯥꯅꯤꯒꯤꯗꯤ ꯎꯅꯕꯒꯤ ꯃꯇꯝ ꯉꯔꯥꯡꯅ ꯁꯨꯈ꯭ꯔꯦ ꯃꯊꯪ ꯊꯥꯗ ꯑꯣꯏꯅ ꯂꯥꯛꯅꯅꯕ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯟꯖꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯁꯤꯗꯒꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯨꯗ꯭ꯔꯤꯕ ꯃꯤ ꯑꯃꯒꯤ ꯃꯤꯡꯗ ꯆꯪꯂꯒ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯌꯥꯔꯛꯈꯤ ꯑꯁꯨꯝꯅ ꯌꯥꯅꯕꯗꯒꯤ ꯃꯟꯖꯨꯅ ꯔꯥꯅꯤꯕꯨ ꯎꯅꯕ ꯆꯪꯉꯛꯂꯦ ꯔꯥꯅꯤꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯟꯖꯨꯗꯨ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯡ ꯑꯗꯨꯁꯨ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯁꯤꯜꯂꯤ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯃꯣꯠꯁꯤꯜꯂꯦ ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯐꯨꯕꯒꯤ ꯈꯥꯝꯗꯦꯛꯂꯤ ꯃꯁꯝ ꯃꯅꯥꯁꯨ ꯏꯐꯥ ꯐꯥꯏ ꯀꯨꯆꯨ ꯀꯨꯃꯦꯠ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯃꯗꯨ ꯎꯔꯨꯕꯗ ꯃꯟꯖꯨꯅ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯟꯖꯨꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯔꯥꯅꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯩꯈꯤ ꯃꯗꯨꯗ ꯏꯟꯆꯥꯔꯖ ꯑꯗꯨꯅ ꯍꯥꯏꯔꯛꯏ इबेमा मासी ngawbra hairesu ngawdi kaisu natabadane मासे मी हाटकदबगिसु हेक्ता तवी अदुगा अकीबा वासु यामना ngangi मी मकुकचागी ई थके हाइनसु इतततना अदुम हाइ अदुगा कaisu natabadusune wakal khangता तारगने सेंटर असिदा लेरिबा मी सिंगसे अना लायेंगबसु अदुम तवी अदुगा मथंतसु याम कपी अदुगा नेबेमा माना मंजूगी मिंग तोइना पल्ली अइना मंजू हाइसे कनानो ना हंगबदने माबु कनबिबा लाकदबा लाइनेना हाइरी अदु इबेमगी मिंगदु मंजू हाइबा नत्रो माना हारिबा मंजू हाइबदुबु नंग ओइरा जालो मैडम आइदी खांगिदा अदुदी अदो माना सुमाइना अमुल लेरिसे कयाम कुइरगे अदुबुदी ngara ahingdagine mana sumaina he wakal soira adi sumaina pullaga he thami mana atopa mi kharaga su phunabadagi mamai mami su khara sokrene ado madam ai magi anaba se phanaba lai ama khoiramge na tawbane ado magi seliba mafi se ai pukhrage aduga se sigi phi hanbasi oina silasi aduga sam khara su I khara su pukigadabane ado madam na khara phanaba sinbiyo hoi hoi अदुबुदी ऐसिंगे मासे मयाम इरुजफमदो ओइना पुसिल्लसी अदुगा ई हाइबदुसु लौरसे
Nangi sumaina magi imung manung na sune maiba porak tana lai yamna khoiram khraba zanida adubu ifat phatini ngarang la amba amaiba dusu mana phubadagi yamna thina sokle na haidana hospital da laikhibani asumna waris hana sana lakpana rani gi manak jawri mata madudadi rani du kaisu tawtaba magum leirami mahangna manju ubata yamna harau kawri aduga yamna su kapki ngahan khai mabu unaba laktriba karigino haiduna yamna waraurami masidagi ranina mahaksu masa kankalapata ngairi aduna laktabani haina wari sanare masidagi manjuna mana lakpagi maramadu hairami amadi mana pamliba polam singatu pinenaba so hairami adumna he hairubada haujiktada kaisu taramdaba ranidu akiba sapta ama tawba horakle aduga manjubu hadanaba tawba horaki mayamna ranibu khamlami adubu ranina mapanga kanba henkibana mayamna mabu laksinbada awaba ama oirami adubu namduna magi khutumbi adu lenthallaga i khara laure aduga i adu manjuna porakpa ligligi apipa patra amata hapsili masigi matung mahangna porakpa kati amana ranigi masamatu khara kakle aduga rumal anguba amada yomsillaga magi bekta hapsili asumna thabak adu mathang tawrakpada ranidi hanadagi sauba asum hengalakna kanna lauri adubu angakpadi mahangna lauriba khonjal adu ani thoki amana mahak masagini aduga amana hanubi adugi khonjalni masidagi manjuna ranigi mapi adu namduna hongdoklami aduga magi bekta hapsille masigi matung atupa phi anuba amamuk sinbirami masidagi mahak thabak loirabanina ranigi manaktagi hankinaba thorang tawrakle matamasida manjuna center adugi incharge aduda foreign ahingdi ranisi bera yamna karakani aduna yamna khara cheksinna pullaga thambiyu haramlaga mahak mafam adu thadok lamaga mayum lomda lakle mahakna salamdaida ranida munna yenglaga kaplammi aduga rani nang war suwana ngasi ahing sidi khanguko asumna haramlaga mahak kaptuna yum lomda lakle asumna matamdu asum haujin kibana numidang wairakle somda amaibi thaja manbisu lai khoiramnaba postai kaya langli aduga manjisu horen lai khoirambada sangatapa polam kaya magi bekta wakhal tawraga hapchali masigi matung manjuna magi mamada mahaki lai khoiramba ama chatkadori aduna chatminasi haiki wafam aduda mamasu harau yarakle mamada natana magi mapasu chatkani haiduna makhoi ahum punna amaibi thaja manbigi yumda lakle makhoina lakpadu numit pungta tari masidagi manjuna amaibi thaja manbigi sumangda sangaklaga kaurami hek kaubaga amaibi adusu thorakle aduga manju amati magi mama mapabu imungda sanganaba haibadagi makhoi punna imungda sangakle yumdu maitai yumsani ina sukupi yamna ingna lei maduda manjugi mapana ima yumsibu ima itomta lebibro kanamata udabasiba asumna manjugi mapana amaibi thaja manbida hanglubada manjuna oina pakhum pirai babung ima sigini haibada kanamata leitre mahang matomdane yumsida leirise asumna hainarakpada amaibi thaja mamina ibungo aigi isa isu aigi ipuroiba punama hingsabi amana chakhredana madugi hingsabi-duna aigi isa iwada natana imo manjubusu ranibusu saranaba honarakli masidagi kalhawdaba yadabanine hoi imana khara phanaba sinbiduna isa singje kanbiyu asomna hainaringai matamdu phanu yamna thengjalakli masidagi amaibi thaja manbi amadi manjuna lai khoiramnaba thorang tawrakle manjugi mapaga mamagadi tuminna jaga amada phamlaga leiri manjuga thaja manbigana sindurna layek ama yi aduga makhoina sindura adugi manungda makhoina potlam kaya marum thami masidagi manjuna su mana porakpa ranigi sam I amadi ranigi phane adu layek adugi mathaka thami asomna thorang tongnaringai matam adu ahingi matam hoirakle masidagi amabi aduna lai khoiramnaba tawrasi haiduna candle gi maira khara sukhatli
ꯃꯁꯤꯗꯒꯤ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯟꯖꯨꯅ ꯄꯣꯔꯛꯄ ꯏ ꯑꯗꯨ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯟꯖꯨꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯈꯣꯏ ꯇꯥꯎꯀꯣ ꯃꯐꯝ ꯑꯁꯤꯗ ꯑꯀꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯄꯨꯈꯤꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯃꯥꯅ ꯄꯨꯈꯤꯕ ꯉꯝꯗꯅꯕ ꯅꯈꯣꯏꯅ ꯐꯝꯂꯤꯕ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯊꯔꯒ ꯂꯩꯔꯤ ꯃꯥꯒꯤ ꯃꯃꯥꯡꯗꯁꯨ ꯃꯟꯖꯨꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯟꯖꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯅꯥꯀꯟ ꯑꯃꯗ ꯂꯩꯔꯤꯕ ꯔꯥꯅꯤꯗꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯄꯨꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯟꯖꯨꯅ ꯄꯣꯔꯛꯄ ꯁꯝ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯐꯤ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯃꯁꯤ ꯂꯣꯏꯔꯒ ꯃꯈꯥꯗ ꯇꯞꯅ ꯑꯃꯨꯛ ꯊꯝꯂꯤ ꯑꯗꯨꯒ ꯔꯥꯅꯤꯒꯤ ꯃꯁꯥꯗꯒꯤ ꯄꯣꯔꯛꯈꯤꯕ ꯏ ꯑꯗꯨ ꯐꯤ ꯑꯃꯗꯤ ꯁꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯔꯤꯛ ꯑꯃ ꯊꯥꯗꯩ ꯑꯉꯛꯄꯗꯤ ꯏ ꯃꯔꯤꯛ ꯑꯗꯨꯅ ꯁꯝ ꯑꯃꯗꯤ ꯐꯤ ꯑꯗꯨꯗ ꯍꯦꯛ ꯇꯥꯕꯒ ꯃꯐꯝ ꯑꯗꯨ ꯃꯤꯅ ꯉꯔꯪ ꯉꯔꯪ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯑꯗꯨꯒ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯅꯥꯀꯟ ꯑꯃꯗꯁꯨ ꯔꯥꯅꯤꯗꯨ ꯃꯥꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯣꯠꯅꯔꯛꯄꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯃꯁꯥ ꯃꯇꯣꯝꯇ ꯀꯣꯏꯆꯤꯡ ꯆꯤꯡꯕ ꯍꯧꯔꯛꯂꯤ ꯃꯐꯝ ꯑꯗꯨ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯅ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯈꯨꯕꯥꯛꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯁꯝ ꯑꯃꯗꯤ ꯐꯤ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯏ ꯑꯗꯨ ꯈꯨꯅꯝꯗ ꯃꯔꯤꯛ ꯑꯃ ꯇꯥꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯤ ꯑꯃꯗꯤ ꯁꯝ ꯑꯗꯨ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯀꯟꯅ ꯅꯝꯂꯒ ꯊꯝꯈꯤꯕꯅ ꯄꯥꯏꯈꯠꯄꯗꯤ ꯉꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯀꯨ 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 ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯈꯤ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯅꯥꯀꯟ ꯑꯃꯗ ꯑꯀꯤ ꯑꯀꯤꯕ ꯁꯞꯇ ꯀꯌꯥ ꯇꯧꯔꯤꯕ ꯔꯥꯅꯤ ꯇꯨꯃꯤꯟꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯑꯗꯨꯕꯨ ꯄꯨꯟꯕ ꯑꯗꯨꯗꯤ ꯊꯥꯗꯣꯛꯂꯝꯗꯦ ꯀꯥꯡꯊꯣꯟ ꯑꯣꯏꯅ ꯑꯃꯨꯛ ꯀꯟꯅ ꯄꯨꯟꯁꯤꯟꯈꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯀꯨ 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 ꯍꯥꯏꯅ ꯀꯧꯕꯗꯒꯤ ꯔꯥꯅꯤꯗ ꯆꯪꯂꯝꯕ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯟꯖꯨ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯦꯞꯈꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯟꯖꯨꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯎꯕꯗ ꯍꯥꯠꯀꯗꯕꯒꯤ ꯆꯣꯡꯁꯤꯟꯅꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯅ ꯑꯔꯦꯝꯕꯗ ꯇꯥꯍꯟꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯅ ꯔꯥꯅꯤꯗꯒꯤ ꯂꯧꯔꯛꯄ ꯏ ꯑꯗꯨ ꯔꯥꯅꯤꯒꯤ ꯁꯝ ꯑꯃꯗꯤ ꯐꯤ ꯑꯗꯨꯗ ꯂꯣꯏꯅ ꯍꯩꯖꯤꯟꯈꯤ ꯑꯗꯨꯒ ꯂꯥꯏ ꯀꯌꯥ ꯁꯣꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯒꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯁꯝ ꯑꯃꯗꯤ ꯏ ꯇꯩꯔꯕ ꯐꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯟꯖꯨꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯟꯖꯨꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗꯤ ꯂꯦꯡꯗꯅ ꯂꯩꯔꯝꯅꯕ ꯍꯥꯏꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯅ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯁꯝ ꯑꯃꯗꯤ ꯏ ꯇꯩꯔꯕ ꯐꯤ ꯑꯗꯨ ꯂꯩꯕꯥꯛꯇ ꯊꯥꯗꯔꯒ ꯃꯟꯖꯨꯅ ꯄꯥꯏꯔꯛꯄ ꯃꯩ ꯑꯗꯨꯅ ꯁꯨꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯃꯤ ꯁꯥꯃꯤ ꯇꯧꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯃꯥꯡꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯁꯤꯠꯈꯤ ꯉꯁꯥꯏ ꯃꯈꯩ ꯂꯥꯡꯉꯝꯕ ꯑꯀꯤꯕ ꯁꯞꯇ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡ ꯃꯟꯖꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ ꯃꯟꯖꯨꯅ ꯆꯠꯂꯝꯗꯥꯏꯗ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯅ ꯔꯥꯅꯤꯒ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯃꯥꯒꯤꯗ ꯂꯥꯛꯎ ꯍꯥꯏꯔꯛꯈꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯔꯥꯅꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯥꯅꯤꯕꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯨꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟꯗ ꯃꯟꯖꯨꯗꯨ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯃꯟꯖꯨꯗ ꯃꯉꯣꯟꯗ ꯆꯪꯂꯝꯂꯤꯕ ꯊꯋꯥꯏ ꯍꯟꯅꯨꯕꯤ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯃꯉꯣꯟꯗ ꯆꯪꯂꯤꯕꯅꯣ ꯍꯥꯏꯅ ꯃꯟꯖꯨꯗ ꯍꯪꯉꯛꯈꯤ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯔꯥꯅꯤꯗ ꯀꯔꯤꯒꯤ ꯆꯪꯂꯤꯕꯅꯣ
ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯔꯤꯛ ꯀꯧꯏ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯅ ꯑꯃꯗꯤ ꯃꯟꯖꯨꯅ ꯀꯔꯝꯅ ꯈꯪꯂꯤꯕ ꯃꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯈꯤꯕ ꯀꯔꯤꯒꯤꯗꯃꯛ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ